ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯈꯨꯜ ꯑꯃꯗ ꯃꯔꯤꯜ ꯌꯥꯝꯅ ꯇꯟꯕ ꯈꯣꯡꯅꯦꯝ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯣꯡꯅꯦꯝꯒꯤ ꯅꯨꯄꯤ ꯐꯖꯇꯣꯟ ꯃꯧ ꯑꯣꯏꯖꯔꯁꯨ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯗꯒꯤ ꯇꯥꯗꯅ ꯇꯒꯠ ꯇꯒꯠ ꯇꯦꯛꯄ ꯃꯈꯩ ꯐꯖꯩ꯫ ꯃꯄꯨꯔꯣꯏꯕꯅ ꯐꯅ ꯁꯨꯅꯤꯡꯗ꯭ꯔꯕꯁꯨ ꯃꯥ ꯀꯔꯤꯝꯇ ꯍꯥꯏꯗꯦ꯫ ꯃꯗꯨꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯅ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯧ ꯅꯍꯥ ꯃꯥꯅ ꯂꯩꯁꯥꯕꯤ ꯑꯃꯒꯨꯝ ꯅꯨꯄꯥ ꯀꯣꯏꯕ ꯌꯥꯕꯒꯤꯅꯤ꯫ ꯈꯣꯡꯅꯦꯝꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯨꯅꯤꯡꯗꯕ ꯑꯣꯏꯕꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯅꯍꯥꯒ ꯒꯥꯒꯥ ꯂꯥꯡꯂꯨꯔꯒ ꯄꯨꯁꯤꯜꯂꯛꯄ ꯁꯦꯜꯗꯨ ꯀꯩꯁꯨ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯆꯥꯕ ꯊꯛꯄ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯐꯖꯇꯣꯟꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯒꯨꯝꯅ ꯃꯆꯨꯝ ꯇꯥ ꯃꯈꯩ ꯀꯦꯔꯒ ꯂꯝꯕꯤ ꯃꯄꯥꯟ ꯑꯃꯗ ꯄꯥꯈꯪ ꯃꯆꯥ ꯑꯃꯒ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯈꯨꯜ ꯑꯗꯨꯒꯤ ꯑꯍꯜ ꯑꯃꯅ ꯎꯔꯗꯨꯅ ꯂꯥꯞꯇꯛꯅ ꯋꯥꯗꯤ ꯍꯥꯏꯅꯕ ꯇꯥꯗꯧꯕ ꯂꯝ ꯑꯗꯨꯋꯥꯏꯗ ꯍꯥꯏꯐꯦꯠ ꯀꯟꯇꯛꯅ ꯃꯥꯁꯨ ꯇꯥꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ꯫ "ꯃꯤꯠꯁꯤ ꯑꯣꯟꯊꯣꯛꯅ ꯅꯥꯔꯦꯗ꯫ ꯑꯁꯤꯒꯨꯝꯕꯁꯤꯅꯗꯤ ꯈꯨꯟꯅꯥꯏꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯃꯥꯡꯊꯔꯛꯄ ꯇꯥꯕꯅꯤꯅꯦ꯫ ꯏꯆꯥ ꯏꯁꯨꯒ ꯑꯁꯤꯒꯨꯝꯕ ꯇꯧꯁꯤ ꯎꯍꯟꯕ ꯌꯥꯕ ꯅꯠꯇꯦ, ꯂꯝꯗꯝꯅꯔꯛꯀꯅꯤ"꯫ ꯑꯁꯤ ꯍꯥꯏꯅ ꯁꯥꯖꯧꯅ ꯉꯥꯡꯗꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯐꯖꯇꯣꯟꯁꯨ ꯃꯌꯦꯛ ꯏꯁꯦꯡ ꯁꯦꯡꯅ ꯍꯦꯛ ꯇꯥꯔꯨꯔꯗꯨꯅ ꯋꯥꯈꯜꯗ ꯃꯥꯅ ꯍꯥꯏꯁꯦ ꯑꯩꯉꯣꯟꯗ ꯑꯣꯏꯔꯝꯂꯅꯤ, ꯃꯁꯥꯗꯤ ꯂꯝꯆꯠ ꯁꯥꯖꯠ ꯀꯌꯥꯝ ꯐꯖꯕ ꯃꯤ ꯑꯣꯏꯔꯗꯅ꯫ ꯑꯁꯤ ꯈꯟꯅ ꯐꯖꯇꯣꯟꯗꯨ ꯇꯨꯃꯤꯟꯅ ꯃꯪꯂꯒ ꯂꯩꯕꯗꯨꯗ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯅ ꯃꯁꯥ ꯍꯥꯏꯐꯦꯠ ꯅꯣꯝꯂꯒ "ꯏꯇꯩꯃ ꯀꯩꯗꯧꯔꯒꯦ?" ꯐꯖꯇꯣꯟ ꯄꯥꯔꯤꯅ ꯃꯁꯥ ꯊꯦꯡꯂꯛꯄꯗꯨꯗ ꯈꯪꯁꯥꯎ ꯁꯥꯎꯒꯠꯅ ꯍꯥꯏꯐꯦꯠ ꯏꯟꯊꯣꯛꯂꯒ "ꯏꯁꯥꯗꯒꯅꯦ ꯇꯥꯞ ꯇꯥꯞ ꯊꯦꯡꯂꯛꯀꯅꯨꯗ." "ꯀꯩꯅꯣ ꯏꯇꯩꯃ ꯅꯅꯥꯎꯗ ꯑꯁꯨꯛ ꯁꯥꯎꯔꯤꯁꯤꯕꯣ?" "ꯏꯍꯦ." ꯑꯁꯤ ꯍꯥꯏꯔꯒ ꯐꯖꯇꯣꯟ ꯅꯣꯛꯁꯤꯟꯅꯔꯛꯇꯨꯅ "ꯑꯩꯗꯤ ꯋꯥꯈꯜ ꯑꯃꯗ ꯍꯥꯏꯈꯤꯕꯅꯤ, ꯅꯪ ꯁꯥꯎꯅꯨꯀꯣ." "ꯁꯥꯎꯕꯨꯗꯤ ꯁꯥꯎꯗꯦꯗ, ꯑꯗ ꯑꯩꯗꯤ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯈꯜꯂꯨꯔꯦ." "ꯄꯥꯔꯤ, ꯅꯪꯕꯨ ꯊꯕꯛ ꯆꯠꯇꯧꯕ ꯂꯩ ꯍꯥꯏꯗꯥꯏꯅꯦ? ꯅꯪꯁꯨ ꯆꯠꯇꯧꯕꯗꯣ ꯆꯠꯊꯣꯛꯂꯨꯔꯣ, ꯅꯇꯩꯃꯁꯨ ꯆꯪꯈ꯭ꯔꯒꯦ." "ꯍꯣꯏ, ꯑꯗꯣ ꯅꯍꯥꯟ ꯏꯇꯩꯃꯅ ꯍꯥꯏꯕ ꯁꯦꯜꯗꯣ ꯄꯤꯔꯝꯒꯦ ꯇꯧꯕꯅꯤ." ꯁꯦꯜ ꯄꯜꯂꯛꯄꯗ ꯐꯖꯇꯣꯟ ꯂꯧꯅꯤꯡꯗꯕ ꯁꯥꯗꯨꯅ "ꯌꯥꯔꯅꯤꯗ, ꯅꯍꯥꯟ ꯏꯆꯦ ꯑꯃꯗꯒꯤ ꯂꯧꯔꯦ." "ꯏꯍꯦ, ꯑꯩꯗꯤ ꯅꯍꯥꯟ ꯏꯇꯩꯃꯅ ꯍꯥꯏꯔꯝꯕꯗꯨꯗ ꯄꯤꯕ ꯉꯝꯍꯧꯗꯕꯗꯨꯗ ꯉꯁꯤ ꯄꯨꯔꯛꯄꯅꯤ, ꯐꯔꯦ ꯑꯗꯨꯗꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯗꯨ ꯁꯦꯜꯗꯣ ꯑꯃꯨꯛ ꯂꯧꯁꯤꯟꯒꯦ ꯇꯧꯕꯗꯨꯗ ꯐꯖꯇꯣꯟꯗꯨ ꯇꯍꯥ ꯇꯍꯥ "ꯏꯍꯦ, ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯔꯦ, ꯍꯌꯦꯡꯁꯦ ꯃꯔꯨꯞ ꯇꯥꯕꯅꯦ, ꯃꯔꯨꯞ ꯍꯨꯟꯒꯠꯅꯕ ꯁꯦꯜꯕꯨ." "ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯁꯤꯒꯤ ꯁꯦꯜꯁꯤ ꯂꯧꯍꯧꯔꯣ ꯏꯇꯩꯃ." "ꯄꯥꯔꯤ, ꯑꯗꯨꯗꯤ ꯅꯇꯩꯃꯁꯨ ꯍꯦꯛꯇ ꯂꯧꯍꯧꯔꯒꯦꯅꯦ." ꯑꯁꯤ ꯍꯥꯏꯅ ꯐꯖꯇꯣꯟ ꯄꯥꯔꯤꯅ ꯄꯤꯔꯛꯂꯤꯕ ꯁꯦꯜꯗꯨ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯄꯥꯔꯤꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ "ꯏꯇꯩꯃ, ꯉꯁꯤꯒꯤꯗꯤ ꯅꯅꯥꯎꯁꯨ ꯑꯃꯨꯛ ꯌꯧꯖꯈ꯭ꯔꯒꯦ. ꯇꯥ ꯈꯣꯡꯅꯦꯝꯗ ꯑꯩ ꯊꯕꯛ ꯈꯔ ꯊꯨꯗꯅ ꯆꯪꯂꯛꯇ꯭ꯔꯦꯅ ꯇꯝꯕꯤꯌꯨ." "ꯍꯣꯏ ꯍꯣꯏ, ꯑꯗꯨꯗꯤ ꯅꯇꯩꯃꯁꯨ ꯂꯩꯍꯧꯔꯒꯦ." ꯑꯁꯤ ꯍꯥꯏꯅ ꯐꯖꯇꯣꯟ ꯏꯔꯥꯡ ꯄꯨꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯄꯥꯔꯤꯁꯨ ꯑꯗꯨꯃꯉꯥꯏ ꯆꯞ ꯃꯥꯟꯅꯅ ꯏꯔꯥꯡ ꯌꯥꯎꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯐꯖꯇꯣꯟ ꯄꯥꯔꯤꯅ ꯃꯤꯠꯌꯦꯡ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯕꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯦꯜ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ "ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯈꯔ ꯈꯔ ꯁꯦꯜꯁꯤ ꯇꯥꯟꯗ꯭ꯔꯗꯤ ꯀꯗꯥꯏꯗꯒꯤ ꯆꯔꯥ ꯍꯦꯟꯅ ꯇꯣꯛꯄ ꯇꯥꯔꯦ. ꯅꯨꯄꯥꯅ ꯇꯧꯔꯤꯁꯤꯅ ꯀꯇꯟ ꯑꯃꯗꯤ ꯍꯦꯛ ꯌꯨꯝ ꯄꯥꯜꯂꯨꯗꯅ ꯁꯨꯒꯅꯤ ꯆꯠꯀꯅꯤ ꯍꯥꯏꯐꯥꯎ ꯈꯪꯄꯣꯠꯇꯦ. ꯅꯨꯄꯤ ꯑꯩꯅ ꯇꯥꯜꯂꯒꯅꯦꯕ ꯃꯥꯅ ꯈꯣꯡꯒ꯭ꯔꯥꯏ ꯆꯠꯂꯒ ꯆꯥꯗꯧꯔꯤꯕꯁꯦ." ꯐꯖꯇꯣꯟ ꯃꯆꯤꯟꯗ ꯉꯥꯡꯅ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯐꯖꯇꯣꯟ ꯍꯣꯏꯗꯒꯤ ꯀꯣꯟꯊꯣꯡ 2-3 ꯆꯠꯂꯒ ꯂꯩꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯈꯣꯝꯗꯣꯟꯕꯤ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯌꯥꯝꯅꯗꯤ ꯂꯤꯗ꯭ꯔꯤꯕꯤ ꯑꯗꯨꯃꯛꯄꯨ ꯂꯩꯁꯥꯕꯤ ꯃꯆꯥꯗꯒꯤꯁꯨ ꯈꯔ ꯂꯤꯁꯤꯜꯂꯛꯂꯕꯤ ꯂꯩꯁꯥꯕꯤꯗꯨ ꯃꯌꯨꯝ ꯄꯥꯅꯤꯡꯕꯅ ꯉꯥꯎꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯃꯠꯇꯅ ꯍꯦꯛ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯀꯣꯏꯒꯦ ꯍꯥꯏꯔꯛꯇꯕꯗꯨꯗ ꯃꯥ ꯃꯇꯣꯝꯇ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ ꯃꯤꯡꯁꯦꯜꯗꯨ ꯃꯃꯥꯏ ꯃꯌꯥꯗ ꯊꯥꯡꯖꯤꯟꯗꯨꯅ ꯁꯧ ꯁꯧ ꯂꯥꯎꯅ "ꯑꯩꯁꯦ ꯁꯛ ꯍꯥꯏꯔꯦ ꯊꯣꯏꯅ ꯊꯤꯕꯁꯨ ꯅꯠꯇꯦ, ꯏꯔꯜ ꯏꯊꯨꯝ ꯍꯥꯏꯔꯦ ꯊꯣꯏꯅ ꯋꯥꯠꯄ ꯂꯩꯇꯦ. ꯑꯁꯤꯗꯕꯨ ꯅꯨꯄꯥ ꯑꯃꯠꯇꯅ ꯀꯣꯏꯒꯦ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯗꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯈꯪꯗꯦꯃꯤ." ꯈꯣꯝꯗꯣꯟꯕꯤꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯁꯥꯀꯤꯗꯨ ꯏꯃꯨꯡꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯃꯆꯥꯅꯨꯄꯤꯅ ꯃꯤꯡꯁꯦꯜꯗ ꯃꯁꯥꯒꯤ ꯁꯛꯐꯝꯗꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯧꯔꯤꯕ ꯄꯨꯝꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯅꯣꯛꯅꯤꯡꯕꯗꯨ ꯈꯪꯖꯤꯜꯂꯒ ꯀꯔꯦꯝꯅꯕ ꯃꯥꯟꯕ ꯈꯣꯟꯊꯣꯛ ꯑꯃꯗ "ꯃꯤꯁꯤꯡꯁꯦ ꯀꯅꯥꯝꯇꯅ ꯃꯁꯥꯒꯤ ꯃꯁꯛꯁꯦ
ꯊꯤ ꯍꯥꯏꯕꯁꯦ ꯈꯛ ꯍꯥꯏꯅꯤꯡꯗꯕ ꯖꯥꯠꯅꯤꯀꯣ ꯍꯣꯏ ꯏꯕꯦꯝꯃ ꯊꯤꯈ꯭ꯔꯕ ꯅꯁꯛꯇꯣ ꯃꯤꯡꯁꯦꯜꯗꯨꯗ ꯁꯨꯝ ꯌꯦꯡꯂꯒ ꯐꯖ ꯊꯣꯛꯂꯛꯀꯗꯕ ꯂꯩꯇ꯭ꯔꯦꯀꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯅꯥꯎ ꯑꯇꯣꯝꯕꯤꯅ ꯀꯥ ꯅꯨꯡ ꯁꯤꯠꯇꯣꯛ ꯁꯦꯡꯗꯣꯛꯂꯤꯕꯁꯤꯗꯨꯝ ꯃꯇꯦꯡꯗꯨꯝ ꯄꯥꯡꯉꯨꯁꯣꯀꯣ ꯑꯩ ꯊꯤ ꯍꯥꯏꯔꯤꯁꯦ ꯏꯃꯥ ꯈꯛꯇꯅꯤ ꯑꯇꯩꯅꯗꯤ ꯑꯩꯕꯨ ꯂꯣꯏꯅ ꯐꯖꯩ ꯍꯥꯏꯅꯩ ꯍꯣ ꯑꯇꯩꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯕꯗꯨꯅꯅꯦ ꯅꯪꯅ ꯁꯥꯎꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯍꯥꯏꯗ꯭ꯔꯤꯕꯅꯤꯀꯣ ꯃꯤꯅ ꯐꯖꯩ ꯍꯥꯏꯔꯒ ꯄꯪꯊꯥ ꯊꯥꯖꯒꯅꯨꯀꯣ ꯅꯨꯄꯥ ꯅꯍꯥꯒꯤ ꯋꯥꯈꯜꯒ ꯈꯜꯂꯤ ꯇꯟꯅ ꯇꯜꯂꯤꯕ ꯍꯩ ꯅꯌꯨꯝꯗꯨ ꯄꯥꯅꯤꯡꯂꯕꯗꯤꯅꯦ ꯁꯨꯕ ꯅꯣꯝꯕ ꯇꯟꯒꯅꯣ ꯃꯔꯥꯏꯅ ꯅꯨꯄꯥ ꯑꯗꯨꯝ ꯐꯪꯂꯗꯧꯅꯤ ꯑꯁ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯃꯤ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯏꯅꯝꯃ ꯐꯖꯇꯣꯟ ꯍꯣꯏꯒꯗꯣ ꯊꯕꯛ ꯑꯝꯇ ꯁꯨꯕ ꯍꯩꯇ꯭ꯔꯁꯨ ꯃꯌꯨꯝ ꯄꯥꯜꯂꯛꯏꯗꯨꯅꯤ 마가 ꯌꯦꯡꯅꯧꯔꯗꯤ ꯑꯩꯗꯤꯅꯦ ꯆꯥꯛ ꯐꯥꯎꯕ ꯊꯣꯡꯕ ꯍꯩꯔꯤꯕꯅꯤ 이마나 자톡바 야다버기 누빠가 팡저버니 이세 이마나 하이바 하이바부 타박 수다니 ngamje atombisu khadawjani tingodra sum hainiba khomdonbi masin pairaga phet haidoknaga mingseldu tap paikhatlaga haiphet chena kolaga imungda sangkhidami sakhi masanupi adugi matauda masinda tapna masidiba mirol thumdabi harisi asi haina sakhi su mana thokpa khra nganglamlaga imumlumda onsilaga hai noinya sathoknaramganu ko ai awang thangbagi nane ton hoida kwa matam amta saruge asi hairamlaga sakhi konthong adumda thokirami asomdana phajatondu phet phet haiduna mayum changlakpada mapuroiba katan khongnemdu mangol darida makhong yantharaga phamlibadu ubada mama sadu khoirang khoisaungna halaktuna asawbugi soram hondoklaga sibu mine semlakliba laido masak utokna khangningkreda khongnem magi nupina haribadu tabada thawai isa sadana nokmi nokmi adu khanglaga gidauge harido ho khangladine katan nangbu sembagine laido mangak samdu pairaga ongtang nikningba I nangdi laido da kari pendaba leidana tamthi bo khalu khaluriba ho katan nangbu semlambagi katan aingonda leijam phangbagi natro nangna naninna kha tawjana haina humna mong nangna nupa phawbu koiraga naning tawribdo kaugdo phaida phajaton ngasai makai mana asumba saduna nganglama mayamdu magi asoibada makut thindun taklakpaduda sausinaduna sibo aina tawninna tawbra nupa nangnadi katan sudana thabai khang amata sudrabada chadabada yadabanina aisu puk thanaba khotnabada ngamna khotnabadani aina nupa koisi I nangi wadu mina taradi nokpada loirani hingnabu khotnabada nupa koirabadi hey nupa koirabdi yadrabra haida nokpada loirani hone moi moi da thula kan da khangadabani moisu aina thengnariba awabasi yare adugi wado toklusi silbu leibro kitapiro kaigino hoi khoi ine tondo kana ngamje hai aduna ngamdaba hangluki asa tha kitang su leiraga pudradi phajadi adugi phajabana pamiba thabak na suningriba asibu kama makhalgi mi no khangdeba si lawrusi asi haina phajaton mana nupa koibada athingba pidanaba haidana magi nupada sel asoiba khara piraklami khongnemsu selda hapet yenglaga yamde khara gapako as kari bulai ga haribano sini dum kona naba sin o inegi manakta khakchatpagi oirabadi kona dauba adaisu nungai thokpoina juar ngak sanagi tongida sanau juar sanabagi sel phawu hunba ngamdaba nangse othokna tonba haiduni se pen sanabi adudi hayuda aini nomada nangi aningmuda thingdabani ko ho adunabu nanai nupinasu thingjadribasini asi haina matai manaudu amanasu asoy mayamdu kankhatnaduna imungdu irang thoktana palami mathangi numitta phajatondu lambi satna wakhalda ngasi sibu aibu khutalu pa ta phawu paiba phangloidriba tawrisiba ngasi gi numitsida aina selang thokpa yaba tek thingnadeda wakhaldu da mawon khanduna asum chatlingaida leisabi lisilaklabi khomdonbidu potphamda pot leibani haina tande mande laklibadu he urubada wakhalda selo to piyadokba mi mani thengnaredana masiki leisabi aribise themna selo to ki khakni asikhana phajaton nokmi tawduna khomdonbigi manakta sangsilaklaga khomdon kaisa toribano inama lamjawgi potpham phawbada thoklogi tawbani oh bhima nangbu chahidi phana yamlamlani matam khara leiradi luhong khongdong bugi matam hindokhibana halani bhima luhong khongdong ba haisisu matam saringai da pangthok haudrabadi
matam amuk hen khrabadi berayam kabani ko adai nama lurebadi khwai maru oina nupa duni Phazaton khomdon bidu nupa amata koina de haiba khangna khangna yamna ngakpa saduna kaino haisibo nang bahausi phawba khangna sanaba nupa amte hek leitabra harisibo leiteda ai saksina thiba sinara kaino nupa amta naibu pa minungsi koinara sikaina suba ai hairakte Phazaton khomdon bigi wadu tabada wakhalda usittaba minok ama noklaga kadaidagi hainike saknina saba loidaba darambu maline asibu kanana nusibani haidiba wakhalda sumna khanjabagi wani maithongdadi noksinaduna kaino ne iseldabu kanana thi hairino ne asuk phajakraba iselsida as ekhoi mana hairini adoinama aise asengmugi phajabra khomdon bina haidorakli wadu tabada Phazaton nokningbana loirami wakhaldasu saksiga Phazabi kasu oiningli maline nokpu nokningbana wakhalda dumna khanjarasu nokningbadu khangjilaga tawsinnaduna yam phajai tawbadabu kusududabu kitang mamsinbagi tawbani adubu iseldi rasina matum nupani hek pamba sakta haidunida asengmura ekhoi manadina aise thi haiduna pangsaida saiba adaidi asengbagi aise thirabrani haina khanbu phawba yawraklabani ado nangbu nupagadi koiningdro koibudi koininglibani ada nupa amtana pami nungsi kaina hairaktabasida adugidi kemta khalunta nanama leisidi aina isalgi nupa ma soida sinbirani asengmroinama ado amu ai ubada pamde kaina hairakli kamdauba sugai hairoi nahan khaidagi nangbune hainabiu haina haiduna dum leirabani aina nangi khangnaba leiramgadra haidana hawdoktabani wafamsi Phazaton kanamtanasu haisu hairaktabada mana onthokna mana mongda haijilami khomdon bisu Phazatona haribadu thazaduna asengbu oirubui ningduna as aidi nahan makhaibu khangbu khangde aibu khanjaba migasu leiboire ado khomdon inamona wonda wamta haigidana kaiwano inama aisinga sisi marup ama thoini madugi senthang hungatnanaba silakra watliba ado nangbu silga leirabadi kitapuba yadro inamana haibabu kaigi pidane mathoiga amata hulaktasu yani ibui gari tawrisi ado kharadi kuini ko hoyaida inamana aigidama wabirisiga haibu hairadine dum singtrasu yabu yarida he singdi singaki he yarinida singanu ado nupa haidudi soidan singbidaba yadabani ko hoini isalgibu asi haina Phazatona oidaba kaya haijinduna khomdonbidagi tawsinaraga selokthoklammi khomdonbisu matam kuina nupa phangda leirakpanina nupa ama sinbirage haibaduda haraumandana thoina khanjinda seldu adumak pitoklammi asumna ngeha wari watai saraga Phazatondu mi unadawba lei haina satkhirammi khomdonbisu potpham adomda adumak satkhirammi somda Phazatondu seldu phizde kisillaga maga sanajabi mata thoina hoiram tamna laklammi hana nupa amaga matam thanaduna leirabani lamjauda nupa unaba nungaide khanna matagida matam thanabani chatlibudu thindokre khanna taha chanchat tawduna masindasu tapni na as sel khra phangnaba tawbra haibu nupa amamu kainarabadi maduni hena sel phangloidoribani ne aibo asi haina hathu matagi mayum tamna changlakpada thoinaudu tholokpage mapa sanaduna ibema nang mukai thengaino somda tabo kulna laklabra hangusu haimandana ai leifam chafam ngamta khangdadana yengkhang tholeini yada tawrini lambida angang ma thengnarakdana wari ngam usarakpagi ho ado aingonda hairanu manungda mayai kada loi leurabani chatlo tabo kuldo oina hairu hoi asi haina Phazatondu imungda hathuadu sensinkirammi thoinau matana sensinkhribaduda haifet yenglaga sorsang hondoi aina toribasibu chumlibra lalubra karigumba khulle kaina khanglaknagana kari oiba hoida aikoi sidatrasu atopamada adum unaro to walerasibu mayam khangnaraknasu karibu tawrunina aidi sunata mateng pangmibasibu moina thokpa tawsani moi gori taraga sumleibase ainaroidabagi sarukni as kanbu kanade awang thangmagisida ngak tum koithoklubana phani asi haidon thoinaudu ngangrangdana thokirami somdana Phazatona hathu changlakpada wakuldo magi makhol takibaduna oiramale thengna lai haiduna paithoklaga lekhirami Phazatonsu
ꯊꯦꯡꯕꯣꯏ ꯀꯔꯤꯕꯣꯏ ꯇꯞꯅ ꯅꯥꯀꯜꯗ ꯐꯝꯊꯔꯛꯂꯒ ꯏꯃꯤꯡ ꯃꯤꯡꯅ ꯇꯥꯕꯨꯀꯨꯜ ꯁꯤ ꯁꯥꯎꯔꯅꯣꯕ ꯑꯩꯅꯦ ꯅꯪꯅ ꯉꯥꯏꯔꯝꯂꯅꯤ ꯈꯟꯗꯅ ꯍꯥꯊꯨ ꯂꯥꯛꯄꯅꯤ ꯑꯗ ꯂꯝꯕꯤꯗ ꯑꯉꯥꯡ ꯑꯃ ꯊꯦꯡꯅꯗꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯇꯧꯔꯤꯉꯩꯗ ꯊꯦꯡꯗꯣꯛꯈ꯭ꯔꯦꯕ ꯁꯤ ꯁꯥꯎꯔꯅꯣꯕ ꯁꯤ ꯑꯉꯥꯡ ꯍꯥꯏꯗꯣ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯍꯣ ꯅꯨꯄꯤꯅꯦ ꯅꯨꯄꯤ ꯑꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯩꯅꯦ ꯑꯩꯗꯤ ꯅꯨꯄꯥꯅꯦꯒ ꯍꯥꯏꯔꯗꯤ ꯁꯥꯎꯒꯦ ꯇꯧꯕꯅꯤ ꯍꯣ ꯑꯩꯁꯨ ꯈꯪꯖꯩꯌꯦ ꯇꯥꯕꯨꯀꯨꯜꯁꯦ ꯈꯝꯕꯜ ꯌꯥꯝ ꯆꯥꯎꯖꯩ ꯍꯥꯏꯕ ꯑꯗꯣ ꯅꯪꯒꯤ ꯈꯝꯕꯜ ꯈꯨꯆꯥꯎꯁꯤꯗꯤꯕ ꯑꯩꯈꯣꯏ ꯅꯨꯄꯥ ꯐꯥꯎ ꯑꯁꯨꯛ ꯌꯥꯝ ꯆꯥꯎꯗꯦ ꯑꯣ ꯑꯗꯨꯗꯤꯅꯦ ꯅꯪꯒꯤ ꯅꯨꯄꯥꯗꯨꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯌꯧꯗꯕꯒꯤꯅꯤ ꯅꯪꯅ ꯃꯁꯤꯗ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯅꯨꯄꯥꯗꯨꯗ ꯅꯪꯅ ꯌꯥꯝ ꯂꯩꯕ ꯄꯥꯝꯃꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯕ ꯌꯥꯔꯦꯕ ꯃꯥꯒꯤ ꯋꯥ ꯇꯣꯛꯑꯁꯤ ꯀꯔꯤꯒꯤꯗꯣꯕ ꯅꯪꯅ ꯍꯧꯗꯣꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯍꯣ ꯑꯗꯨꯕꯨꯕ ꯑꯩ ꯂꯥꯟꯖꯔꯦꯕ ꯁꯥꯎꯔꯅꯣꯕꯁꯤ ꯑꯁꯤ ꯍꯥꯏꯅ ꯐꯖꯇꯣꯟꯗꯨ ꯕꯨꯀꯨꯜꯕꯨ ꯊꯦꯝꯗꯨꯅ ꯁꯦꯜ ꯂꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯈꯣꯝꯗꯣꯟꯕꯤꯅ ꯃꯇꯝ ꯈꯔ ꯈꯪꯅꯁꯜꯂꯤꯕ ꯅꯨꯄꯥꯗꯨꯗ ꯋꯥꯁꯨ ꯍꯧꯗꯣꯔꯛꯂꯝꯃꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯥꯗꯨ ꯀꯌꯥ ꯄꯥꯝꯐꯥꯠꯇꯅ ꯅꯪꯕꯨ ꯑꯣꯏꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯕꯗꯣ ꯌꯦꯡꯕ ꯉꯝꯒꯗ꯭ꯔꯣ ꯑꯩꯁꯨ ꯄꯥꯝꯗ꯭ꯔꯤ ꯄꯣꯠꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯁꯨꯝ ꯇꯣꯏꯅ ꯎꯅꯔꯗꯤ ꯈꯨꯜ ꯂꯩꯀꯥꯏꯅ ꯆꯤꯡꯅꯔꯛꯀꯅꯤ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯑꯄꯪꯕꯤꯗꯣ ꯎꯅꯕꯒꯤ ꯅꯃꯥꯗ ꯑꯩꯈꯣꯏꯅꯤꯁꯨ ꯍꯦꯛ ꯎꯅꯔꯗꯤ ꯀꯅꯥꯅꯁꯨ ꯀꯩꯁꯨ ꯈꯜꯂꯔꯣꯏꯗꯅ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯣꯏꯅꯦ ꯅꯪꯅ ꯍꯥꯏꯗꯨꯁꯨ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯃꯁꯛꯄꯨ ꯀꯝꯗꯧꯒꯦ ꯃꯁꯛꯀꯤꯗꯤ ꯊꯣꯏꯅ ꯐꯖꯕ ꯑꯣꯏꯗꯦ ꯑꯃꯨꯛ ꯍꯩꯅꯗꯦ ꯀꯥꯏꯅ ꯍꯥꯏꯔꯛꯀꯅꯨꯀꯣ ꯅꯪꯒ ꯇꯁꯦꯡꯅ ꯀꯣꯏꯅꯗꯧꯕ ꯅꯠꯇꯦꯕ ꯅꯪꯁꯦ ꯑꯩꯅ ꯐꯖꯕꯤ ꯀꯣꯏꯈꯤꯅꯤ ꯀꯥꯏꯅ ꯄꯥꯈꯠꯂꯤꯔꯣ ꯄꯥꯈꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯁꯣꯏꯕꯗꯒꯤ ꯑꯩꯒꯤ ꯅꯨꯄꯥ ꯀꯇꯟꯁꯤ ꯂꯩꯕꯒꯤ ꯋꯥꯅꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯗꯤ ꯇꯥꯕꯨꯀꯨꯜꯗꯅꯤ ꯑꯁꯤ ꯍꯥꯏꯅ ꯃꯄꯨꯔꯣꯏꯕ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯅꯨꯄꯤ ꯂꯩꯔꯕ ꯅꯨꯄꯥ ꯑꯅꯤꯗꯨ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯐꯖꯇꯣꯟꯅ ꯁꯤꯟꯗꯅ ꯈꯣꯝꯗꯣꯟꯕꯤꯒ ꯕꯨꯀꯨꯜꯒ ꯀꯣꯏꯅꯕ ꯍꯧꯔꯝꯃꯤ ꯕꯨꯀꯨꯜꯅ ꯇꯧꯁꯤꯟꯅꯗꯨꯅ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯀꯌꯥꯒ ꯍꯥꯏꯕꯗꯨꯗ ꯈꯣꯝꯗꯣꯟꯕꯤꯗꯤ ꯃꯥꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯤꯕꯣꯏ ꯅꯤꯡꯗꯨꯅ ꯕꯨꯀꯨꯜꯅ ꯍꯥꯏꯕ ꯄꯨꯝꯕ ꯊꯥꯖꯔꯝꯃꯤ ꯊꯥꯖꯕꯗ ꯅꯠꯇꯅ ꯃꯥꯗꯤ ꯇꯁꯦꯡꯅ ꯕꯨꯀꯨꯜꯒꯤ ꯋꯥꯈꯜꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯈꯣꯝꯗꯣꯟꯕꯤꯗꯨ ꯏꯇꯞ ꯇꯞꯄ ꯃꯈꯩ ꯀꯦꯔꯒ ꯊꯣꯛꯂꯛꯄꯗ ꯎꯕꯗ ꯃꯃꯥ ꯏꯕꯦꯝꯃ ꯁꯥꯈꯤꯅ ꯁꯥꯎꯅ ꯍꯩ ꯅꯥꯈꯦꯠ ꯑꯁꯥꯡꯕꯗꯨꯅ ꯉꯥꯡꯅ ꯁꯪꯂꯒ ꯊꯣꯛꯂꯛꯂꯤꯕꯗꯨ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯀꯔꯥꯏ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣꯕ ꯅꯪꯅꯦ ꯀꯥ ꯑꯃ ꯍꯦꯜꯂꯦꯀꯣ ꯍꯣ ꯅꯨꯄꯥ ꯎꯅꯔꯨꯒꯦ ꯑꯩꯈꯣꯏꯁꯨ ꯂꯩꯁꯥꯕꯤꯅꯤꯀꯣ ꯌꯨꯝꯗ ꯁꯨꯝ ꯁꯨꯡꯖꯤꯜꯂꯒ ꯂꯩꯌꯨ ꯍꯥꯏꯔꯣ ꯀꯩꯅꯣ ꯈꯪꯗꯦ ꯃꯤ ꯄꯪꯉꯥꯡꯗ ꯉꯥꯡꯉꯤ ꯅꯁꯛꯇꯨꯒ ꯀꯗꯥꯏꯒꯤ ꯅꯨꯄꯥ ꯅꯠꯇꯦ ꯅꯨꯄꯥꯗꯨꯕꯨ ꯅꯪꯕꯨ ꯀꯣꯏꯅꯦ ꯍꯥꯏꯗꯨꯅ ꯀꯣꯏꯔꯤꯕꯗꯨꯕу ꯃꯀꯣꯛꯇꯨꯕꯨ ꯕꯦꯔꯥ ꯂꯩꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯋꯥꯈꯜ ꯈꯔ ꯋꯥꯠꯄ꯭ꯔꯥ ꯍꯦꯟꯕ꯭ꯔꯥꯝꯗꯤ ꯁꯣꯏꯗ ꯑꯣꯏꯔꯝꯂꯅꯤ ꯀꯩꯝꯇ ꯍꯦꯛ ꯇꯧꯗꯦꯀꯣ ꯏꯅꯝ ꯐꯖꯇꯨꯅ ꯁꯤꯟꯕꯤꯔꯛꯄꯅꯤ ꯌꯥꯝ ꯐꯈ꯭ꯔꯖꯥꯠꯅꯤ ꯀꯔꯤ ꯍꯥꯏꯕ ꯍꯔꯤ ꯑꯩ ꯂꯣꯏꯔꯦꯗꯅ ꯑꯁꯤ ꯍꯥꯏꯔꯒ ꯁꯥꯈꯤꯗꯨ ꯃꯊꯕꯥꯛ ꯌꯩꯔꯒ ꯈꯥꯡꯂꯝꯃꯤ ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯈꯣꯝꯗꯣꯟꯕꯤꯗꯨ ꯄꯩꯊꯣꯛꯂꯒ ꯀꯩꯅꯣ ꯏꯃꯥꯟ ꯇꯩꯗꯨꯕꯣ ꯆꯠꯂꯝꯗꯥꯏ ꯈꯣꯠꯂꯝꯗꯥꯏꯁꯤꯗ ꯊꯕꯛꯇ ꯑꯌꯦꯠ ꯑꯄꯟ ꯑꯣꯏꯗꯧꯕ ꯅꯪꯅꯦ ꯅꯨꯄꯥꯒ ꯎꯅꯕ ꯆꯠꯄ ꯑꯝꯇ ꯌꯥꯔꯦ ꯑꯗꯨꯒ ꯐꯖꯇꯣꯟꯒ ꯄꯨꯟꯕꯁꯨ ꯌꯥꯔꯦ ꯀꯔꯥꯏꯗꯒꯤ ꯅꯥꯇꯩꯅ ꯃꯗꯨꯒꯤ ꯇꯧꯉꯝꯕꯤ ꯅꯨꯄꯥ ꯀꯣꯏꯕꯤ ꯃꯧꯗꯨꯒ ꯄꯨꯟꯁꯤꯟꯅꯔꯒ ꯄꯨꯜꯂꯨꯔꯤꯕꯅꯣꯅꯦ ꯈꯣꯝꯗꯣꯟꯕꯤ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯗꯦ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯑꯣꯏꯅ ꯈꯨꯝꯂꯛꯏ ꯏꯃꯥ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩ ꯉꯥꯏꯗꯨ ꯂꯩꯔꯝꯃꯅꯤ ꯑꯩ ꯆꯠꯂꯦ ꯅꯪꯅ ꯉꯥꯡꯒꯦ ꯍꯥꯏꯔꯁꯨ ꯍꯣꯔꯦꯟ ꯍꯜꯂꯛꯂꯒ ꯑꯣꯏꯅ ꯉꯥꯡ ꯈꯣꯝꯗꯣꯟꯕꯤꯗꯨ ꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯗꯦ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯑꯣꯏꯅ ꯈꯨꯝꯂꯛꯇꯨꯅ ꯏꯃꯥ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩ ꯉꯥꯏꯔ ꯂꯩꯔꯝꯃꯅꯤ ꯑꯩ ꯆꯠꯂꯦ ꯅꯪꯅ ꯉꯥꯡꯒꯦ ꯍꯥꯏꯔꯁꯨ ꯍꯣꯔꯦꯟ ꯍꯜꯂꯛꯂꯒ ꯑꯣꯏꯅ ꯉꯥꯡꯉꯣ ꯑꯁꯤ ꯍꯥꯏꯅ ꯈꯣꯝꯗꯣꯟꯕꯤ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯃꯃꯥꯅ ꯍꯥꯏꯕꯒ ꯑꯝꯇ ꯇꯥꯗꯈꯩ ꯅꯨꯄꯥ ꯎꯅꯕꯅꯤ ꯍꯥꯏꯅ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯁꯥꯈꯤ ꯄꯦꯟꯗꯅ ꯃꯆꯤꯟꯗ ꯇꯞꯅ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯀꯌꯥꯗ ꯂꯝ ꯍꯦꯜꯂꯤꯕꯅꯣꯕ ꯑꯩꯅꯗꯤ ꯃꯥꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯅ ꯀꯅꯥꯒꯤ ꯅꯨꯄꯥ ꯑꯐꯕ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯅ ꯃꯅꯝ ꯆꯨꯁꯨꯞ ꯅꯝꯗꯅ ꯊꯤꯕꯤꯔꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯕ ꯋꯥꯒ ꯑꯃꯠꯇ ꯂꯧꯗꯅ ꯇꯧ ꯉꯝꯕꯤ ꯅꯨꯄꯥ ꯀꯣꯏꯕꯤ ꯃꯧ ꯑꯗꯨꯅ ꯁꯤꯟꯕ ꯅꯨꯄꯥꯅꯤ ꯍꯦꯟꯅ ꯐꯩ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯤꯅꯦ ꯐꯩ ꯀꯨꯝꯍꯩ ꯌꯦꯡꯒꯦ ꯑꯩꯒꯤ ꯍꯦꯛ ꯌꯥꯔꯛꯇ ꯇꯥꯔꯛꯂꯕ ꯃꯥ ꯅꯨꯡꯉꯥꯏꯅꯦꯕ ꯑꯃ ꯑꯁꯤ ꯍꯥꯏꯅ ꯁꯥꯈꯤꯗꯨ ꯉꯥꯡꯗꯅ ꯃꯨꯒꯥ ꯇꯤꯟ ꯃꯍꯨꯝꯗꯒꯤ ꯂꯪ ꯅꯥꯏꯅꯕ ꯍꯥꯏꯗꯅ ꯇꯤꯟ ꯃꯍꯨꯝꯗꯨ ꯇꯥꯁꯤꯜꯂꯤꯕꯗꯨꯗ ꯃꯈꯥ ꯆꯠꯊꯔꯝꯃꯤ ꯑꯁꯣꯝꯗꯅ ꯕꯨꯀꯨꯜꯗꯨ ꯈꯨꯜꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯈꯣꯝꯗꯣꯟꯕꯤꯒ ꯐꯖꯇꯣꯟꯒ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯆꯤꯟꯗꯁꯨ ꯁꯥꯎꯔꯤ ꯑꯩꯅꯦ ꯃꯥꯏ ꯈꯣꯝꯗꯣꯟꯕꯤ ꯍꯥꯏꯗꯣ ꯍꯩꯅꯗꯕꯗꯤ ꯂꯣꯏꯔꯝꯅꯤꯀꯣ ꯐꯖꯇꯣꯟꯅ ꯍꯥꯏꯃꯟꯕꯒꯤ ꯀꯣꯏꯔꯕꯅꯤ ꯃꯨꯅ ꯃꯨꯔꯤꯗꯨꯒ ꯃꯁꯤꯗꯩꯁꯤꯗ ꯃꯁꯛꯀ ꯆꯥꯅꯩ ꯈꯪꯗꯦ ꯆꯥꯅꯗꯦ ꯈꯪꯗꯦ ꯉꯥꯡꯁꯪ ꯉꯥꯡꯕꯒ ꯁꯦꯠꯂꯒ ꯊꯣꯛꯂꯛꯄꯗꯨꯗꯤꯕ ꯎꯇꯤꯟꯗ ꯃꯣꯔꯣꯛ ꯆꯦꯟꯕꯤ ꯃꯥꯜꯂꯤ ꯁꯩꯇ
ꯑꯁꯤ ꯍꯥꯏꯅ ꯕꯣꯀꯨꯜ ꯐꯝꯅ ꯃꯇꯤꯟꯀꯥꯗꯨ ꯁꯤꯠꯇꯣꯛꯂꯒ ꯊꯣꯛꯂꯛꯇꯦꯗ ꯍꯥꯏꯅ ꯁꯥꯎꯔꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯈꯣꯝꯗꯣꯟꯕꯤꯗꯨ ꯐꯖꯇꯣꯟ ꯍꯧꯕꯅꯤ ꯍꯥꯏꯅ ꯂꯥꯛꯆꯕꯅꯤ, ꯑꯗꯨꯕꯨ ꯃꯇꯩ ꯃꯅꯥꯎꯗꯨ ꯀꯟꯅ ꯌꯦꯠꯅꯗꯨꯅ ꯂꯩꯕꯗꯨ ꯍꯦꯛ ꯆꯪꯁꯤꯜꯂꯒ ꯀꯧꯕ ꯉꯝꯗꯦ ꯃꯆꯤꯟꯗ ꯇꯞꯅ꯫ ꯑꯁ, ꯑꯩꯕꯨ ꯐꯤꯕꯝꯁꯤꯗꯕꯨ ꯅꯨꯄꯥ ꯎꯅꯁꯤꯈꯩꯅ ꯍꯥꯏꯔꯨꯔꯗꯤ ꯇꯥ ꯈꯣꯡꯅꯦꯝꯅ ꯑꯩꯁꯨ ꯌꯥꯎꯅ ꯂꯤꯆꯩꯅ ꯁꯥꯟꯊꯕ ꯁꯣꯏꯔꯔꯣꯏ꯫ ꯍꯣꯏꯗ, ꯉꯁꯤꯗꯤ ꯑꯩ ꯏꯇꯣꯝꯇ ꯑꯣꯏꯅ ꯊꯣꯛꯂꯒꯦ, ꯑꯗꯨꯅꯁꯨ ꯍꯦꯟꯅ ꯐꯩ꯫ ꯏꯅꯝꯃ ꯂꯩꯕꯗꯣ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃ ꯏꯈꯪ ꯈꯪꯗꯦꯕ꯫ ꯈꯣꯝꯗꯣꯟꯕꯤ ꯐꯖꯇꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗ ꯕꯣꯀꯨꯜ ꯃꯣꯏ ꯑꯅꯤꯒꯤ ꯎꯅꯐꯝꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯕꯣꯀꯨꯜ ꯁꯧ ꯂꯥꯎꯅ ꯑꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯈꯣꯝꯗꯣꯟꯕꯤ ꯃꯇꯣꯝꯇ ꯂꯥꯛꯄꯗꯨ ꯎꯕꯗ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯈꯣꯝꯗꯣꯟꯕꯤꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯈꯣꯝꯗꯣꯟꯕꯤꯗꯤ ꯃꯗꯨ ꯎꯕꯗ ꯃꯥꯕꯨ ꯎꯕꯗ ꯍꯔꯥꯎꯔꯤꯕꯣꯏ ꯈꯟꯅ ꯅꯣꯛꯃꯤ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯣꯀꯨꯜ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯇꯍꯥ ꯐꯖꯇꯣꯟ ꯌꯦꯔꯨꯗ꯭ꯔꯣ? ꯈꯣꯝꯗꯣꯟꯕꯤ ꯕꯣꯀꯨꯜꯒꯤ ꯏꯆꯥꯟ ꯆꯥꯟꯅꯕ ꯋꯥꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯗꯨꯗ ꯈꯤꯇꯪꯗꯤ ꯉꯛꯅ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯅꯣꯛꯃꯤ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯌꯥꯎꯔꯛꯇ꯭ꯔꯤ꯫ ꯀꯩꯒꯤ? ꯏꯅꯝꯃꯒ ꯇꯥ ꯈꯣꯡꯅꯦꯝꯒ ꯀꯟꯅ ꯈꯠꯅꯍꯧꯕꯗꯨꯗ ꯆꯠꯁꯤ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯍꯥꯏꯔꯛꯇ꯭ꯔꯕ꯫ ꯕꯣꯀꯨꯜ ꯈꯣꯝꯗꯣꯟꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯟꯅꯗꯤ ꯅꯠꯇꯕꯤ ꯌꯥꯔꯛꯇ ꯉꯪꯂꯒ, ꯑꯗꯨ ꯑꯣꯏꯁꯨ ꯀꯣꯛ ꯂꯥꯛꯃꯤꯟꯅꯕ ꯌꯥꯕꯗꯨꯗ꯫ ꯀꯩ ꯍꯥꯏꯕꯅꯣ? ꯀꯩꯁꯨ ꯍꯥꯏꯗꯦ꯫ ꯑꯣ, ꯑꯩꯗꯤ ꯋꯥ ꯍꯥꯏꯕꯣꯏ ꯅꯤꯡꯂꯨꯔꯦ꯫ ꯌꯥꯏ, ꯂꯥꯛꯑꯣ, ꯑꯁꯤꯗ ꯐꯝꯂꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯁꯤ꯫ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯎꯈꯥꯗꯨꯗ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯐꯖꯇꯣꯟꯒꯤ ꯌꯨꯝꯗ ꯃꯄꯨꯔꯣꯏꯕ ꯈꯣꯡꯅꯦꯝꯅ ꯁꯥꯎꯅ ꯈꯣꯟꯖꯥꯎ ꯊꯥꯗꯗꯨꯅ, ꯑꯩꯅꯦ ꯅꯪꯒꯤ ꯃꯔꯝꯒꯤ ꯃꯌꯥꯝꯁꯤꯅ ꯉꯥꯡꯅꯔꯤꯕꯁꯤꯡꯁꯦ ꯃꯁꯤ ꯇꯥꯕꯗ ꯃꯥꯏꯁꯤ ꯊꯥꯡꯒꯠꯂꯒ ꯐꯥꯎꯕ ꯆꯠꯄ ꯉꯝꯗ꯭ꯔꯕꯅꯤ꯫ ꯃꯁꯤꯗ ꯃꯧ ꯅꯪꯅ ꯂꯩꯁꯥꯕꯤ ꯁꯥꯔꯒ ꯅꯨꯄꯥ ꯀꯣꯏꯕꯒꯤ ꯋꯥꯔꯤꯅ ꯈꯨꯜ ꯂꯩꯀꯥꯏꯁꯦ ꯋꯥꯔꯤꯅꯔꯕꯅꯤ꯫ ꯅꯪꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯅ ꯑꯩꯁꯨ ꯌꯥꯎꯅ ꯅꯣꯛꯅꯔꯤꯕꯁꯦ ꯅꯪꯒꯤ ꯅꯅꯥꯗꯨꯅꯗꯤ ꯃꯆꯦꯠ ꯑꯃ ꯐꯥꯎ ꯇꯥꯔꯝꯃꯣꯏꯅꯦ꯫ ꯑꯁꯤꯕꯨ ꯑꯩꯅ ꯇꯧꯅꯤꯡꯗꯅ ꯇꯧꯕ꯭ꯔꯣ? ꯅꯨꯄꯥ ꯑꯣꯏꯕ ꯅꯪꯅ ꯁꯨꯔꯨ ꯅꯣꯝꯂꯨꯔꯒ ꯁꯦꯜ ꯇꯥꯜꯂꯗꯕꯨ ꯅꯨꯄꯤ ꯑꯣꯏꯕꯤꯅ ꯏꯀꯥꯏꯒꯤ ꯊꯥꯗꯣꯛꯇꯨꯅ ꯅꯨꯄꯥ ꯀꯣꯏꯔꯒ ꯁꯦꯜ ꯇꯥꯜꯂꯤꯕꯁꯤꯕꯨ ꯇꯥꯟꯈꯤꯗ꯭ꯔꯣ? ꯑꯩ ꯈꯛꯇ ꯏꯔꯥꯜ ꯁꯤꯖꯤꯟꯕꯗꯤ ꯌꯥꯔꯣꯏ꯫ ꯉꯁꯤ ꯑꯣꯏꯔꯤꯕꯁꯦ ꯅꯨꯄꯥ ꯅꯪꯒꯤ ꯑꯆꯧꯕ ꯑꯁꯣꯏꯕꯁꯨ ꯂꯩ ꯍꯥꯏꯕꯁꯦ ꯀꯥꯎꯗꯕ ꯐꯩ꯫ ꯀꯔꯤ? ꯑꯩꯅ ꯉꯥꯡꯂꯒ ꯑꯩꯒꯤ ꯆꯤꯟꯊꯛꯇꯒ ꯑꯔꯪ ꯈꯨꯝꯕ ꯁꯥꯏꯅꯦ꯫ ꯈꯣꯡꯅꯦꯝ ꯑꯁꯥꯎꯕ ꯄꯨꯝꯕꯗꯨ ꯇꯥꯏꯅꯐꯝ ꯈꯪꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯍꯦꯛꯇ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯐꯖꯇꯣꯟꯁꯨ ꯃꯄꯨꯔꯣꯏꯕꯅ ꯈꯨꯠ ꯊꯥꯔꯛꯄꯗꯨꯗ ꯄꯦꯟꯗꯅ ꯀꯞꯂꯤ꯫ ꯐꯨꯑꯣꯕ, ꯑꯩꯕꯨ ꯅꯈꯨꯠꯇꯨ ꯄꯦꯟꯅ ꯐꯨꯑꯣ꯫ ꯃꯁꯤ ꯍꯟꯖꯤꯟ ꯈꯨꯝꯃꯤꯅꯦ ꯃꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯈꯣꯡꯅꯦꯝ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯑꯃꯨꯛꯀꯁꯨ ꯐꯨꯖꯤꯜꯂꯤ꯫ ꯐꯖꯇꯣꯟꯁꯨ ꯍꯟꯗꯦ, ꯍꯦꯟꯅ ꯀꯞꯅꯤꯡ ꯂꯥꯎꯅꯤꯡ ꯇꯧꯗꯨꯅ ꯁꯧꯔꯥꯡꯅꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ, ꯍꯥꯠꯂꯣ, ꯑꯩꯕꯨ ꯍꯥꯠꯂꯣ, ꯅꯈꯨꯠꯇꯨꯅ ꯐꯨꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩꯕꯨ ꯍꯥꯠꯂꯣ꯫ ꯐꯠꯂꯛꯇ꯭ꯔꯒꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯕ꯫ ꯁꯦꯜ ꯐꯪꯂꯤꯉꯩꯗꯅ ꯀꯩꯁꯨ ꯈꯟꯗꯅ ꯅꯪꯕు ꯅꯣꯛꯅꯣꯛꯇꯅ ꯁꯦꯜ ꯂꯧꯈꯤꯗꯥꯏꯅꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯃꯤꯅ ꯈꯔ ꯉꯥꯡꯅꯔꯛꯄꯁꯤꯗꯒꯤ ꯄꯦꯜꯂꯛꯇ꯭ꯔꯒꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯔꯤꯕ ꯅꯠꯇ꯭ꯔꯣ? ꯆꯨꯝꯁꯨ ꯆꯨꯝꯂꯤꯕꯅꯤ꯫ ꯅꯨꯄꯤꯗꯨꯅ ꯅꯨꯄꯥ ꯎꯅꯔꯨꯔꯒ ꯁꯦꯜ ꯄꯨꯁꯤꯜꯂꯛꯄꯗ ꯈꯣꯡꯅꯦꯝꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯐꯪꯂꯅꯤ, ꯌꯨ ꯊꯛꯄ ꯐꯪꯂꯅꯤ ꯁꯥꯗꯅ ꯁꯨꯗꯅ ꯁꯦꯜ ꯐꯪꯂꯦ ꯈꯟꯅ ꯍꯔꯥꯎꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯇꯨꯡꯗꯗ ꯅꯠꯇꯅ ꯃꯃꯥꯡꯗ ꯐꯥꯎꯕ नुपा कोइबगी नुपा हाइना नोक्नरक्पदुदा मा पेंद्रदुना मागी नुपीदा ताइनरिबनी अदुबु मागी मरालसु यावरि खंगलक्पदा मा तपथरक्लमि अदुबु नुपा ओइबगी मचत मखोइना ngamdaba yade sumdaba yade khanna saurangna khonjelda duba nangne ai nanjilpada yumsi leramba yaroi asi khak hairamlaga mamai leiduna konthong adumda thokkirami fazaton masu pendraduna satkhriba mapuroiba tanaba mawongda saurangna leiroi nangi mirang thoba yumsida ai yam leingam do manbro leibiro chakhiniye fazaton masin adumna haijerasu khantharapu mikupta mapamda phangi mabung manaba mayamna mabu lakpa phawada changhaningdabaduda mapamda leini haina satlurabadi mabu suknung nungsibiroi haiba khanglammi aduna ma tawpham khangda mangol dariduda gitlauna phamtharaga kapning lawning tawna masinda tapna ipamda satlurasu aibu lai hori mayamduna saidangbi amagumna tathi ngangnagi ainane iko karatana sauraga turelda kok chongtharaga siruba soiroiko asigum wakal khalede kaidoba satkani haike aibu mana satno hairaga hekta satkadro libak miyamna saki oiduna aibu laukrabani aduna tarai hekta satpa yapote aduna leini aina leibada mapa kanan thingma matik oidana asi haina phazaton thousada imungda noklaga sangkhirami
ꯑꯁꯣꯝꯗꯅ ꯕꯣꯀꯨꯜꯗꯨ ꯍꯩꯅꯗ ꯈꯣꯝꯗꯣꯟꯕꯤꯗ ꯁꯥꯗ ꯌꯥꯗ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯒ ꯏꯍꯩ ꯍꯩꯅꯤꯡꯗꯅ ꯈꯣꯝꯗꯣꯟ ꯋꯥꯔꯤꯁꯨ ꯉꯥꯏꯍꯥꯛ ꯁꯥꯔꯕꯅꯤꯅ ꯉꯁꯤꯒꯤꯗꯤ ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ ꯀꯩꯅꯣ ꯂꯥꯛꯄꯗꯁꯨ ꯉꯥꯏꯔꯤ ꯑꯩꯒ ꯋꯥꯔꯤ ꯁꯥꯕꯁꯤꯕꯨ ꯍꯩꯅꯗ꯭ꯔꯕꯣ ꯀꯩꯅꯣ ꯑꯗꯨꯏ ꯅꯠꯇꯦꯗ ꯑꯩ ꯊꯕꯛ ꯈꯔ ꯂꯩꯍꯧꯕ ꯑꯗꯨꯒꯤ ꯇꯧꯕꯅꯤ ꯉꯁꯤꯁꯤ ꯐꯥꯎꯕ ꯂꯥꯛꯂꯔꯣꯏꯁꯤꯔ ꯇꯧꯕꯅꯤ ꯑꯗ ꯅꯪꯅ ꯅꯨꯡꯉꯥꯏꯔꯣꯏ ꯈꯟꯅ ꯂꯥꯛꯂꯕꯅꯤ ꯑꯩ ꯍꯜꯂꯒꯦꯀꯣ ꯍꯣꯏ ꯑꯁꯤ ꯍꯥꯏꯅ ꯈꯣꯝꯗꯣꯟꯕꯤ ꯎꯄꯥꯏ ꯂꯩꯇ ꯈꯥꯝꯖꯕ ꯉꯝꯗ ꯕꯣꯀꯨꯜꯅ ꯆꯠꯈ꯭ꯔꯤ ꯃꯥꯏꯀꯩꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯈꯣꯡꯅꯦꯝꯗꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯆꯩꯕ ꯌꯥꯕ ꯆꯩꯊꯣꯛꯂꯨꯔꯒ ꯐꯨꯕ ꯌꯥꯕ ꯐꯨꯔꯒ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯌꯨ ꯇꯞ ꯃꯈꯩ ꯊꯛꯂꯨꯔꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯄꯥꯝꯗ ꯆꯠꯂꯝꯂꯅꯤ ꯈꯟꯅ ꯃꯁꯥꯗꯨ ꯍꯥꯏꯔꯪ ꯈꯣꯡ ꯊꯥꯡꯗꯨ ꯂꯥꯛꯂꯝꯃꯤ ꯏꯇꯨꯁꯨ ꯇꯞ ꯃꯈꯩ ꯐꯨꯊꯈ꯭ꯔꯦ ꯃꯄꯥꯝꯗꯁꯨ ꯆꯠꯂꯣ ꯍꯥꯏꯔꯝꯕꯅꯤ ꯁꯣꯏꯅ ꯆꯠꯂꯝꯕꯅꯤ ꯑꯩꯅ ꯎꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯅ ꯈꯣꯡꯅꯦꯝ ꯌꯨꯒꯤ ꯃꯌꯥꯏꯔ ꯈꯟꯅ ꯃꯪꯒꯣꯜꯗ ꯂꯝ ꯇꯥꯁꯤꯜꯂꯤꯕ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯅ ꯎꯕꯗꯨꯗ ꯃꯃꯤꯠꯇꯨ ꯅꯣꯏꯔꯒ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯄꯗꯨꯗ ꯈꯨꯜ ꯀꯜꯂꯞꯅ ꯅꯪ ꯍꯧꯖꯤꯛꯄꯨ ꯀꯩꯗꯧꯔꯤꯕꯅꯣ ꯅꯪꯕꯨ ꯑꯩꯅ ꯍꯟꯖꯤꯜꯂꯛꯄꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ ꯀꯩꯅꯣ ꯇꯥꯁꯤꯟꯅꯗ ꯅꯅꯥꯗꯨ ꯀꯜꯂꯤꯗꯣ ꯃꯄꯨꯔꯣꯏꯕꯅ ꯌꯨ ꯊꯛꯆꯤꯜꯂꯒ ꯁꯥꯎꯅ ꯂꯥꯛꯄꯗꯨꯗ ꯐꯖꯇꯣꯟꯗꯨ ꯇꯞꯊꯔꯒ ꯏꯪꯅ ꯇꯞꯅ ꯃꯈꯣꯏꯗ ꯁꯥꯎꯈꯤꯅꯣ ꯀꯩꯗꯧꯒꯦ ꯑꯩꯕꯨ ꯅꯪꯒꯤ ꯃꯅꯥꯛꯇ ꯂꯩꯇꯅ ꯀꯅꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯁꯨ ꯍꯥꯏꯅꯣ ꯇꯥꯅꯤꯡꯗꯦ ꯅꯨꯄꯤ ꯅꯪꯒꯤ ꯅꯇꯥꯠꯇꯣ ꯇꯧꯔꯒ ꯍꯧꯖꯤꯛꯃꯛ ꯅꯪ ꯌꯥꯝ ꯊꯨꯅ ꯅꯄꯥꯝꯗ ꯆꯠꯈꯣ ꯍꯥꯏꯔꯤꯁꯤꯅꯤ ꯏꯔꯦꯝ ꯂꯦꯝꯅ ꯆꯠꯈꯤꯕꯅ ꯐꯅꯤ ꯈꯨꯠ ꯁꯥ ꯌꯧꯔꯛꯂꯕꯗꯤ ꯅꯨꯡꯉꯥꯏꯅꯔꯣꯏ ꯑꯣꯟꯊꯣꯛꯅ ꯐꯤꯡꯒꯠꯄꯤꯈ꯭ꯔꯦꯗꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ ꯀꯩꯗꯧꯒꯦ ꯑꯩꯅ ꯃꯈꯣꯏ ꯇꯥꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯠꯇ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯣꯏꯕ ꯑꯁꯤ ꯍꯥꯏꯅ ꯐꯖꯇꯣꯟ ꯃꯔꯩꯒꯗꯨ ꯀꯣꯟꯁꯤꯟꯅꯔꯒ ꯃꯄꯨꯔꯣꯏꯕꯕꯨ ꯊꯦꯝꯂꯛꯂꯝꯃꯤ ꯈꯣꯡꯅꯦꯝ ꯃꯥꯒꯤꯁꯨ ꯃꯔꯥꯂꯩ ꯈꯪꯕꯅ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯈꯨꯠ ꯊꯥꯔꯨꯕ ꯑꯗꯨꯒꯤꯒ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯨꯅ ꯇꯞꯊꯔꯛꯇꯨꯅ ꯏꯇꯞ ꯇꯞꯅ ꯐꯔꯦ ꯑꯩꯁꯨ ꯁꯤꯗꯒꯤꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯕ ꯇꯧꯔꯒꯦ ꯑꯗꯨꯕꯨ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯥ ꯅꯍꯥꯒ ꯄꯨꯜꯂꯝꯂꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏ ꯈꯣꯡꯅꯦꯝ ꯃꯥꯅ ꯍꯥꯏꯗꯧ ꯈꯔꯗꯨ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯏꯃꯨꯡꯗ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯍꯩꯔꯪ ꯆꯪꯈꯤꯔꯝꯃꯤ ꯐꯖꯇꯣꯟ ꯃꯄꯨꯔꯣꯏꯕꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯕꯗ ꯁꯛꯐꯝꯗꯨ ꯈꯪꯍꯣꯡ ꯍꯣꯡꯂꯒ ꯃꯁꯤꯡꯗꯨ ꯍꯥꯏꯐꯦꯠ ꯄꯩꯊꯣꯛꯂꯒ ꯃꯥꯅ ꯇꯣꯛꯂꯣ ꯍꯥꯏꯔꯒ ꯍꯦꯛꯇ ꯇꯣꯛꯄ ꯌꯥꯕꯗꯧꯅ ꯑꯩꯅ ꯀꯣꯏꯅꯤꯡꯂ ꯀꯣꯏꯅꯤ ꯀꯣꯏꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ ꯑꯩꯒꯤ ꯀꯨꯁꯤꯅꯤ ꯐꯖꯇꯣꯟ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯑꯃꯨꯛ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯈꯣꯝꯗꯣꯟꯕꯤꯗꯨ ꯐꯖꯇꯣꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯪꯒꯣꯜꯗ ꯐꯝꯃꯤꯟꯅꯗꯨꯅ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯝꯃꯤ ꯃꯇꯝꯗꯨꯗ ꯈꯣꯝꯗꯣꯟꯕꯤꯗꯨ ꯑꯀꯣꯏꯕꯗꯨ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯏꯅꯝꯃ ꯇꯥꯗꯕ ꯂꯩꯈꯤꯕ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯅꯪ ꯇꯥꯗꯗ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯅꯪꯕꯣ ꯇꯥꯗꯗ ꯍꯥꯏꯗꯧꯕ ꯅꯠꯇꯦꯗ ꯏꯅꯝꯃꯗ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯀꯩꯅꯣꯅꯦ ꯅꯪꯅ ꯑꯗꯨꯝ ꯀꯤꯅꯒ ꯍꯥꯏꯗꯨꯕꯣ ꯑꯇꯩ ꯅꯠꯇꯦ ꯇꯥꯕ ꯀꯨꯜꯒꯤ ꯋꯥꯅꯤ ꯋꯥꯗꯣ ꯇꯥꯕꯗ ꯐꯖꯇꯣꯟ ꯃꯈꯨꯠꯇꯨ ꯐꯠ ꯊꯥꯡꯒꯠꯂꯒ ꯇꯞꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯑꯗꯨꯒꯤ ꯋꯥꯗꯣ ꯃꯈꯥ ꯇꯥꯔꯛꯀꯅꯣ ꯅꯪ ꯇꯥꯅ ꯇꯥꯈ꯭ꯔꯕꯗꯤꯅꯦ ꯑꯃꯨꯛ ꯋꯥꯊꯣꯛꯅꯕ ꯇꯥꯔꯦꯕ ꯑꯁꯤ ꯍꯥꯏꯔꯒ ꯐꯖꯇꯣꯟꯗꯨ ꯅꯣꯛꯁꯤꯟꯅꯗꯨꯅ ꯈꯣꯟꯖꯦꯜꯗꯨ ꯑꯃꯨꯛ ꯀꯟꯈꯠꯂꯛꯇꯨꯅ ꯕꯦꯝꯃ ꯍꯟꯗꯛꯇꯤꯅꯦ ꯅꯪ ꯇꯥꯖꯁꯦ ꯅꯨꯄꯥ ꯀꯟꯅ ꯊꯣꯛꯒꯠꯂꯛꯏ ꯊꯕꯛꯀꯥꯁꯦ ꯐꯈꯤꯕꯁꯤꯅ ꯑꯗꯨꯕꯨ ꯑꯣꯏꯗꯤ ꯐꯩꯅꯦ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯆꯠꯊꯣꯛ ꯈꯨꯗꯣꯛꯄꯒ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯅ ꯃꯇꯝ ꯈꯔ ꯃꯥ ꯎꯅꯕ ꯌꯥꯎꯕ ꯉꯝꯈꯤꯔꯣꯏ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ ꯏꯪꯒꯤꯠꯇꯨ ꯈꯪꯂꯗꯨꯅ ꯈꯣꯝꯗꯣꯟꯕꯤꯁꯨ ꯅꯣꯛꯃꯤ ꯑꯗꯨꯗꯤ ꯏꯅꯝꯃ ꯊꯕꯛ ꯀꯟꯈꯠꯂꯝꯃꯅꯤꯅꯦ ꯀꯟꯕ ꯍꯥꯏꯗꯨꯕꯨ ꯊꯣꯡ ꯊꯥꯛꯄꯁꯤꯁꯨꯅꯦ ꯍꯟꯗꯛꯇꯤ ꯍꯥꯎꯇꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯊꯕꯛꯀꯤ ꯋꯥꯗꯤ ꯎꯈꯥꯛ ꯀꯜꯂꯦꯗꯨꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯧꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯅ ꯈꯣꯝꯗꯣꯟꯕꯤꯗꯨ ꯅꯨꯡꯒꯤ ꯑꯣꯏꯕ ꯀꯔꯤꯁꯨ ꯈꯪꯗꯅ ꯑꯗꯨꯃꯛ ꯍꯔꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯕꯣꯀꯨꯜꯗꯨ ꯈꯣꯝꯗꯣꯟꯕꯤ ꯃꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯋꯥꯗꯤ ꯍꯥꯏꯗ ꯐꯖꯇꯣꯟꯅ ꯊꯣꯛꯂꯛꯄ ꯌꯥꯎꯗ꯭ꯔꯗꯤ ꯀꯩꯗꯧꯔꯦ ꯍꯥꯏꯅ ꯃꯥꯅ ꯇꯣꯏꯅ ꯍꯪꯕꯗꯨ ꯆꯞ ꯃꯥꯟꯅꯅ ꯍꯪꯂꯛꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯈꯣꯝꯗꯣꯟꯕꯤꯗꯨ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯑꯗꯨꯅ ꯃꯥ ꯅꯍꯥꯟ ꯃꯈꯩꯒꯨꯝꯅ ꯈꯪꯖꯤꯟꯕ ꯉꯝꯗ ꯁꯥꯎꯔꯤ ꯇꯥꯕꯣꯀꯨꯜ ꯀꯩꯅꯣ ꯅꯪꯅ ꯎꯅꯕ ꯈꯨꯗꯤꯡꯒꯤ ꯏꯅꯝꯃ ꯐꯖꯇꯣꯟꯗ ꯍꯥꯏꯁꯤꯕꯣ ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯌꯥꯝ ꯆꯤꯡꯅꯔꯛꯏ ꯅꯠꯇꯦ ꯅꯪꯒꯤꯁꯦ ꯑꯩ ꯀꯣꯏꯔꯤꯔꯣ ꯏꯅꯝꯃ ꯐꯖꯇꯣꯟ ꯀꯣꯏꯔꯤꯔꯣ ꯅꯣꯏ ꯕꯣꯀꯨꯜꯅ ꯏꯇꯤꯡ ꯇꯤꯡꯅ ꯍꯥꯏꯔꯛꯂꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯣꯝꯗꯣꯟꯕꯤ ꯉꯥꯏꯍꯥꯛꯇꯤ ꯉꯛꯃꯟꯕꯅ ꯋꯥ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗ ꯆꯞ ꯂꯦꯞꯇꯨ ꯂꯩꯔꯝꯃꯤ ꯃꯇꯝꯗꯨꯗ ꯕꯣꯀꯨꯜꯗꯨ ꯏꯇꯞ ꯇꯞꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯑꯩꯅ ꯅꯪ ꯀꯣꯏꯈꯤꯕꯗꯤ ꯐꯖꯇꯣꯟꯅ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯤꯗꯣ ꯃꯤ ꯈꯪꯗꯅꯕ ꯑꯔꯣꯠꯄ ꯑꯣꯏꯅꯕ ꯅꯪꯕు ꯈꯪꯅꯁꯅꯨ ꯍꯥꯏꯕꯗꯨꯗ ꯌꯥꯈꯤꯕꯅꯤ ꯑꯩꯅ ꯅꯪꯕꯨ ꯄꯥꯝꯗꯅ ꯀꯣꯏꯈꯤꯕ ꯅꯠꯇꯦ ꯑꯩꯅ ꯅꯪꯕꯨ ꯌꯥꯔꯦ ꯃꯈꯥ ꯇꯥꯕꯤꯔꯛ
ꯅꯪꯉꯣꯟꯗ ꯃꯤꯅꯝꯃꯦ ꯍꯥꯏꯗꯨꯅ ꯅꯪ ꯋꯥꯔꯧꯅꯨ ꯑꯩꯁꯨ ꯈꯣꯝꯗꯣꯟꯕꯤ ꯈꯣꯟꯖꯦꯜ ꯀꯟꯇꯛꯅ ꯌꯥꯔꯦ ꯃꯈꯥ ꯇꯥꯔꯒ ꯍꯥꯏꯗꯤ ꯀꯣꯛꯇꯣꯛꯄꯤꯔꯣ ꯀꯩꯗꯧꯒꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯅ ꯑꯩꯈꯣꯏꯅꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯈꯣꯝꯗꯣꯟꯕꯤ ꯕꯣꯀꯨꯜꯅ ꯍꯥꯏꯕ ꯋꯥ ꯇꯥꯗ ꯀꯞꯂꯒ ꯑꯗꯨꯃꯛ ꯆꯦꯟꯈꯤꯔꯝꯃꯤ ꯕꯣꯀꯨꯜꯁꯨ ꯀꯩꯁꯨ ꯈꯟꯗ ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯃꯌꯨꯝ ꯍꯟꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔ ꯐꯥꯎꯕꯗ ꯈꯣꯝꯗꯣꯟꯕꯤꯗꯨ ꯃꯄꯥꯟ ꯏꯄꯥꯜ ꯊꯣꯛꯇ ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯃꯛ ꯎꯪꯂꯒ ꯂꯩꯕꯗꯨꯗ ꯁꯥꯈꯤꯗꯨ ꯃꯁꯥ ꯀꯧꯕꯅꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯅ ꯇꯞꯅ ꯃꯆꯥꯅꯨꯄꯤꯒꯤ ꯐꯃꯨꯡ ꯑꯁꯤꯗ ꯐꯝꯊꯔꯛꯂꯒ ꯏꯃꯥꯒꯤ ꯑꯆꯧꯕꯤ ꯅꯪꯕꯨ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ ꯀꯩꯗꯧꯒꯦ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯇꯕꯤ ꯇꯨꯃꯤꯟ ꯃꯪꯗ ꯂꯩꯔꯤꯁꯤꯕꯣ ꯈꯣꯝꯗꯣꯟꯕꯤ ꯃꯃꯥꯅ ꯍꯦꯛ ꯑꯁꯦꯡꯕꯗꯨꯁꯨ ꯍꯥꯏꯗꯣꯛꯄ ꯏꯀꯥꯏꯗꯨꯅ ꯇꯞꯅ ꯃꯃꯥꯏꯗꯣ ꯍꯥꯏꯒꯠꯂꯛꯂꯒ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯒꯨꯝ ꯃꯉꯛꯇꯣ ꯍꯥꯏꯔꯝꯂꯒ ꯐꯠ ꯂꯥꯎꯅ ꯅꯣꯟꯈꯠꯈꯤꯔꯝꯃꯤ ꯁꯥꯈꯤ ꯃꯆꯥꯅꯨꯄꯤꯒꯤ ꯑꯗꯨꯒꯨꯝꯕ ꯇꯧꯗꯨꯗ ꯍꯦꯟꯅ ꯆꯤꯡꯅꯅ ꯇꯞꯅ ꯊꯦꯝꯕꯣꯏ ꯀꯔꯤꯕꯣꯏ ꯁꯤ ꯅꯪꯅ ꯅꯨꯡꯉꯥꯏꯇꯕꯗꯣ ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨꯁꯤ ꯏꯁꯥꯒꯤꯗꯃꯛ ꯃꯥꯜꯂꯤꯁꯤꯗꯤ ꯏꯃꯥ ꯑꯁꯤ ꯍꯥꯏꯅ ꯈꯣꯝꯗꯣꯟꯕꯤ ꯈꯥꯝꯕ ꯉꯝꯅ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯍꯦꯛ ꯂꯥꯎꯅ ꯀꯞꯊꯣꯔꯛꯇꯨꯅ ꯃꯃꯥꯗ ꯊꯣꯛꯈ꯭ꯔꯤꯕ ꯄꯨꯝꯕ ꯇꯝꯖꯔꯝꯃꯤ ꯁꯥꯈꯤ ꯃꯆꯥꯅꯨꯄꯤꯅ ꯇꯝꯂꯛꯂꯤꯕ ꯄꯥꯎꯗꯨ ꯇꯥꯕꯗ ꯎꯁꯤꯠꯃꯟꯗꯦ ꯈꯟꯅ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯃꯛꯄꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯤꯕꯨ ꯆꯩꯁꯤꯟꯕꯤꯔꯒ ꯀꯥꯟꯅꯕ ꯐꯪꯂꯣꯏ ꯈꯟꯕꯅ ꯇꯞꯅ ꯃꯀꯣꯛꯇ ꯅꯥꯟꯕꯤꯔꯒ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯒꯤ ꯅꯪꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯕꯅꯣ ꯅꯨꯄꯥꯕꯨ ꯃꯥ ꯃꯇꯣꯝꯇꯔꯣ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯑꯃ ꯀꯣꯛ ꯈꯪꯅꯔꯒ ꯂꯣꯏꯔꯤ ꯏꯆꯥꯁꯤꯗꯤ ꯏꯃꯥ ꯅꯆꯥꯒꯤ ꯁꯛꯁꯤꯗꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅꯕꯨ ꯄꯥꯝꯕꯤꯗꯣꯏꯅꯣ ꯑꯉꯥꯎꯕꯤ ꯀꯔꯤꯒꯤ ꯇꯨꯝꯅ ꯍꯥꯏꯔꯤꯕꯅꯣ ꯅꯨꯄꯥ ꯂꯣꯏꯅꯃꯛ ꯁꯛ ꯌꯦꯡꯕ ꯅꯠꯇꯦ ꯂꯝꯆꯠ ꯁꯥꯖꯠ ꯐꯖꯕ ꯄꯥꯝꯕ ꯀꯌꯥꯁꯨꯅꯤ ꯋꯥꯈꯜ ꯍꯟꯊꯒꯅꯨꯀꯣ ꯄꯨꯛꯅꯤꯡ ꯍꯟꯊꯒꯅꯨ ꯅꯪꯒꯤꯗꯃꯛꯇ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯈꯣꯝꯗꯣꯟꯕꯤꯁꯨ ꯃꯃꯥꯅ ꯊꯦꯝꯖꯤꯟꯕꯤꯕꯗꯒꯤ ꯄꯨꯛꯅꯤꯡꯗꯨ ꯈꯔ ꯃꯈꯩꯗꯤ ꯆꯥꯎꯊꯣꯛꯇꯨꯅ ꯊꯣꯏꯅ ꯈꯟꯖꯤꯟꯕꯗꯨ ꯐꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥ ꯏꯕꯦꯝꯃ ꯁꯥꯈꯤꯗꯤ ꯎꯁꯤꯠꯃꯟꯗꯦ ꯈꯟꯅ ꯐꯖꯇꯣꯟ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯍꯦꯛꯇ ꯈꯣꯟꯖꯦꯜ ꯌꯥꯛꯅ ꯂꯦꯞꯂꯥꯎ ꯍꯦꯛꯇ ꯂꯥꯎꯔꯛꯂꯝꯃꯤ ꯑꯣ ꯐꯖꯇꯣꯟ ꯂꯩꯇ꯭ꯔꯣ ꯁꯥꯈꯤꯅ ꯂꯥꯎ ꯈꯣꯡꯕꯗꯨ ꯇꯥꯕꯗ ꯐꯖꯇꯣꯟꯁꯨ ꯀꯅꯥꯅꯣ ꯈꯟꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯄꯗ ꯁꯥꯈꯤ ꯑꯣꯏꯔꯝꯕꯗꯨꯗ ꯃꯁꯥꯗꯣ ꯈꯤꯇꯪ ꯈꯧꯇꯛ ꯆꯥꯔꯝꯃꯤ ꯑꯗꯨꯕꯨ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯏꯟꯗꯣꯟ ꯀꯔꯤ ꯂꯩꯔꯒꯦ ꯌꯥꯅꯤ ꯃꯥꯡꯒꯣꯜ ꯁꯨꯝꯅ ꯀꯥꯈꯠꯄꯤꯔꯛꯑꯣ ꯏꯕꯦꯝꯃ ꯑꯩꯅꯦ ꯅꯪꯒꯤꯁꯤꯗ ꯐꯝꯕ ꯂꯥꯛꯄ ꯅꯠꯇꯦ ꯃꯁꯤꯗ ꯅꯪꯅ ꯅꯨꯄꯥ ꯀꯣꯏꯕ ꯅꯨꯡꯉꯥꯏꯅꯕ ꯑꯄꯪꯕꯤ ꯏꯆꯥ ꯑꯗꯨꯕꯨꯅꯦ ꯅꯨꯄꯥ ꯁꯤꯟꯕꯤꯔꯤꯕꯅꯤ ꯍꯥꯏꯅ ꯇꯧꯁꯤꯟꯅꯔꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥꯗꯨꯅ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯂꯦꯅꯦ ꯕꯦꯝꯃ ꯃꯧ ꯑꯃ ꯑꯣꯏꯔꯗꯤꯅꯦ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯆꯠꯇꯨ ꯆꯠꯂꯣ ꯃꯁꯤꯗ ꯅꯨꯄꯥ ꯅꯍꯥꯒ ꯀꯥꯒ ꯇꯧꯔꯒ ꯀꯔꯤ ꯀꯥꯟꯅꯔꯗꯣꯔꯤꯕꯅꯣ ꯏꯟꯗꯣꯟ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯅꯆꯥꯅꯨꯄꯤꯗꯨꯅ ꯅꯨꯄꯥ ꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯗꯨꯗ ꯁꯤꯟꯕꯤꯕꯒꯤ ꯋꯥꯅꯤ ꯃꯈꯣꯏ ꯃꯁꯦꯜ ꯁꯥꯎꯅꯕꯗꯨꯕꯨ ꯑꯩꯅꯔꯣ ꯀꯩꯅꯣ ꯈꯪꯗꯦꯅꯦ ꯃꯣꯏꯒꯤ ꯇꯥꯏꯅꯐꯝꯗꯧꯅ ꯍꯣꯏ ꯏꯕꯦꯝꯃ ꯑꯣꯏꯗ ꯄꯥꯗꯕꯗꯣ ꯉꯥꯡꯂꯅꯣ ꯅꯨꯄꯥꯗꯨꯅꯅꯦ ꯏꯁꯦꯡ ꯁꯦꯡꯅ ꯅꯪꯒ ꯀꯣꯏꯅꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯕꯅꯤ ꯏꯟꯗꯣꯟ ꯑꯗꯨꯝꯅ ꯍꯥꯏꯗꯨꯕꯨ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯄꯗꯣ ꯏꯟꯗꯣꯟꯕꯨ ꯇꯥꯍꯧꯕ꯭ꯔꯣ ꯇꯁꯦꯡꯅ ꯇꯥꯍꯧꯕ ꯑꯣꯏꯔꯗꯤ ꯐꯩꯅꯦ ꯅꯠꯇ꯭ꯔꯗꯨꯅ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯕꯗꯤ ꯆꯤꯟꯐꯝ ꯋꯥꯐꯝꯅꯕꯗ ꯀꯌꯥ ꯅꯨꯡꯉꯥꯏꯅꯔꯣꯏꯀꯣ ꯍꯣꯏ ꯏꯕꯦꯝꯃ ꯏꯆꯥꯅꯨꯄꯤꯗ ꯃꯁꯥꯃꯛꯅ ꯍꯥꯏꯔꯝꯕꯒꯤꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯆꯥꯅꯨꯄꯤꯗꯨꯅ ꯅꯨꯄా ꯐꯪꯗ꯭ꯔꯗꯨꯅ ꯃꯤꯗ ꯄꯪꯇꯥꯏ ꯇꯥꯏꯁꯤꯟꯕꯗꯣ ꯑꯩꯉꯣꯟꯗ ꯌꯥꯗꯧ ꯅꯠꯇꯦꯀꯣ ꯉꯝꯃꯤꯗꯀꯣ ꯏꯕꯦꯝꯃ ꯅꯪꯅ ꯉꯝꯕꯁꯦ ꯅꯆꯤꯟꯗꯨꯁꯨ ꯄꯥꯈꯨꯝꯁꯨ ꯋꯥꯠꯇꯦ ꯅꯪꯒꯣꯟ ꯁꯤꯟꯅꯔꯒ ꯉꯥꯡꯅꯕ ꯉꯝꯕ ꯅꯠꯇꯦ ꯑꯩꯒꯅꯦ ꯆꯠꯆꯍꯧꯔꯒꯦ ꯑꯁꯤ ꯍꯥꯏꯅ ꯁꯥꯈꯤꯗꯨ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ ꯐꯖꯇꯣꯟꯗꯨ ꯄꯦꯟꯗꯦ ꯍꯥꯏꯅ ꯇꯨꯡꯗ ꯉꯥꯏꯈꯣ ꯍꯥꯏꯅ ꯂꯥꯎꯗꯨ ꯂꯩꯍꯧꯔꯝꯃꯤ ꯃꯇꯝꯗꯨꯗ ꯈꯣꯡꯅꯦꯝꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯏꯟꯗꯣꯟ ꯁꯥꯈꯤꯔ ꯀꯔꯤ ꯍꯥꯏꯔꯝꯃꯤꯅꯣ ꯃꯥꯅꯤ ꯍꯣ ꯃꯆꯥꯅꯨꯄꯤꯗꯨꯅꯅꯦ ꯈꯪꯅꯕ ꯅꯨꯄꯥꯗꯨꯅ ꯀꯩꯅꯣ ꯍꯥꯏꯖꯤꯜꯂ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯑꯋꯣꯏꯕ ꯑꯣꯏꯔꯨꯕꯩ ꯅꯤꯡꯗꯅ ꯃꯣꯏꯗꯤ ꯁꯥꯎꯔꯤꯕ ꯖꯥꯠꯅꯤ ꯅꯪ ꯇꯁꯦꯡꯅ ꯅꯨꯄꯥꯗꯨꯒ ꯀꯩꯁꯨ ꯃꯔꯤ ꯂꯩꯅꯗꯦꯀꯣ ꯂꯩꯅꯗꯦꯕ ꯑꯩ ꯍꯥꯟꯅꯗꯧꯅ ꯇꯧꯗ꯭ꯔꯗꯨꯗꯤ ꯌꯨꯝꯗꯒꯤꯁꯨ ꯍꯦꯟꯗꯣꯛꯇꯅ ꯀꯥꯏꯗꯒꯤ ꯅꯨꯄꯥꯅꯣ ꯐꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯑꯁꯤ ꯍꯥꯏꯅ ꯈꯣꯡꯅꯦꯝꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕꯗꯨ ꯑꯗꯨꯃꯛ ꯊꯥꯖꯔꯝꯃꯤ ꯐꯖꯇꯣꯟꯁꯨ ꯃꯁꯤꯅ ꯅꯨꯄꯥ ꯑꯃꯠꯇ ꯃꯔꯤ ꯂꯩꯅꯗ꯭ꯔꯦ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯁꯥꯈꯤꯅ ꯍꯥꯏꯔꯝꯂꯤ ꯋꯥ ꯑꯗꯨꯗ ꯕꯣꯀꯨꯜꯒ ꯎꯅꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯥꯟꯅꯒꯨꯝꯅ ꯃꯇꯥ ꯊꯣꯏꯅꯥꯎ ꯍꯣꯏꯗ ꯕꯣꯀꯨꯜꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯏꯊꯥ ꯊꯥꯖꯗꯅ ꯍꯥꯟꯅꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯤꯡꯅꯗꯨꯅ ꯂꯩꯕ ꯃꯧ ꯈꯔ ꯂꯨꯝꯂꯒ ꯌꯦꯡꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯣꯏꯗꯅ ꯎꯅꯔꯦ ꯈꯪꯂꯕꯗ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯣꯝꯗꯨꯅ ꯏꯃꯨꯡꯗꯨꯗ ꯍꯦꯛꯇ ꯍꯨꯞꯆꯤꯜꯂꯒ ꯀꯩꯅꯥ ꯀꯠꯂꯝꯃꯤ
ꯐꯖꯇꯣꯟꯁꯨ ꯕꯣꯀꯨꯜꯁꯨ ꯎꯄꯥꯏ ꯂꯩꯇ ꯃꯌꯥꯝꯅ ꯂꯦꯞꯅꯔꯤꯕꯗꯨꯒꯤ ꯃꯌꯣꯛꯇ ꯂꯩꯕ ꯉꯝꯗ ꯕꯣꯀꯨꯜꯅ ꯐꯖꯇꯣꯟꯕꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯧꯅ ꯅꯨꯄꯥ ꯎꯅꯕꯗ ꯃꯇꯦꯡ ꯄꯥꯡꯉꯦ ꯍꯥꯏꯅ ꯊꯣꯏꯅꯥꯎꯒꯤ ꯏꯃꯨꯡꯁꯨ ꯈꯨꯜ ꯑꯗꯨꯗ ꯀꯅꯥꯝꯇꯒ ꯆꯪꯅꯗꯕ ꯍꯥꯏꯅ ꯋꯥꯔꯦꯞꯅꯔꯝꯃꯤ꯫ ꯈꯣꯡꯅꯦꯝꯗꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯏꯀꯥꯏꯃꯟꯗꯅ ꯈꯨꯗꯛꯇ ꯎꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯐꯖꯇꯣꯟꯅ ꯕꯣꯀꯨꯜꯒꯤ ꯃꯌꯨꯝ ꯌꯧꯕꯒ ꯕꯣꯀꯨꯜꯒꯤ ꯅꯨꯄꯤ ꯑꯍꯜ ꯑꯗꯨꯅ ꯐꯨꯗꯨꯅ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗꯒꯤ ꯕꯣꯀꯨꯜꯅ ꯍꯥꯏꯕꯗꯒꯤ ꯇꯥꯟꯗꯤ ꯇꯥꯟꯊꯣꯛꯂꯝꯗꯦ꯫ ꯑꯗꯨꯃꯛꯄꯨ ꯅꯨꯄꯤ ꯑꯍꯜ ꯑꯗꯨꯒꯤ ꯑꯈꯥꯕ ꯃꯤꯠꯌꯦꯡ ꯈꯥꯗ ꯌꯥꯝꯅ ꯋꯥꯅ ꯂꯦꯟꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨ ꯇꯥꯕꯗ ꯈꯣꯡꯗꯣꯟꯕꯤꯗꯨ ꯅꯨꯡꯉꯥꯏꯇꯦꯗ ꯍꯥꯏꯅ ꯁꯣꯜꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯔꯒ ꯃꯃꯥ ꯏꯕꯦꯝꯃ ꯁꯥꯈꯤꯅ ꯀꯂꯛ ꯄꯦꯟꯅ "ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯇꯕꯅꯣ? ꯑꯩꯗꯤ ꯀꯂꯛꯇꯨ ꯄꯦꯜꯂꯤꯕꯅꯤ꯫ ꯃꯧ ꯃꯥꯅ ꯅꯨꯄꯥ ꯀꯣꯏꯔꯒ ꯃꯄꯨꯔꯣꯏ ꯃꯥꯅꯁꯨ ꯏꯌꯥ ꯌꯥꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯅꯪꯁꯨ ꯃꯗꯨꯒꯤ ꯃꯧ ꯇꯧ ꯉꯝꯕꯤꯗꯨꯗ ꯍꯩ ꯃꯄꯨꯟꯕ ꯌꯥꯝ ꯄꯥꯝꯂꯝꯗꯥꯏ ꯍꯥ ꯌꯥꯝ ꯄꯨꯟꯗꯥꯏꯅꯦ ꯅꯪꯅꯦ ꯌꯣꯟꯊꯣꯛꯄꯤꯕ ꯉꯝꯕꯅꯤ ꯍꯥꯏꯕꯁꯤ ꯈꯟꯗꯦꯕ ꯅꯪ꯫ ꯌꯥꯔꯤꯕ ꯏꯃꯥ ꯇꯣꯛꯑꯣ ꯌꯥꯔꯦ, ꯑꯩꯅ ꯅꯨꯄꯥ ꯄꯥꯝꯂꯨꯕꯒꯤꯅꯤ, ꯈꯟꯗꯣꯛꯑꯁꯦꯕ ꯑꯗꯨꯃꯥꯏꯅ꯫ ꯑꯗꯨꯒꯤ ꯍꯥꯏꯔꯒ ꯅꯅꯦ ꯇꯣꯝꯕꯤꯅ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯧꯗꯣꯔꯛꯄꯅꯤ꯫ ꯅꯪꯅꯕꯨ ꯌꯥꯔꯕꯗꯤ ꯋꯥ ꯂꯦꯞꯅꯕ ꯌꯥꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯦꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯁ ꯇꯣꯛꯑꯁꯤ ꯌꯥꯔꯦ ꯃꯗꯨꯒꯤ ꯋꯥꯗꯣ, ꯑꯩ ꯃꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯕꯒ ꯑꯝꯇ ꯍꯦꯛ ꯄꯥꯝꯗ꯭ꯔꯦ꯫ ꯕꯦꯝꯃ, ꯅꯨꯄꯥ ꯑꯃꯈꯛꯅ ꯊꯥꯖꯕ ꯃꯥꯡꯍꯜꯂꯝꯂꯒ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯅꯤꯡꯍꯟꯅꯗꯧ ꯅꯠꯇꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯅ ꯁꯥꯈꯤ ꯃꯆꯥꯅꯨꯄꯤꯕꯨ ꯂꯨꯍꯣꯡꯕ ꯌꯥꯅꯕ ꯍꯥꯏꯅ ꯊꯦꯝꯂꯝꯃꯤ꯫ ꯈꯣꯡꯗꯣꯟꯕꯤꯁꯨ ꯃꯃꯥꯅ ꯍꯥꯏꯃꯟꯕꯗꯒꯤ ꯂꯨꯍꯣꯡꯕꯗꯨ ꯌꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫